ngasi yang kana video pudu na laksari ko ngasi ki namje do video si star fruit ki care to bagi matang ne ba phaja phaja na pali je dum am chaw bangam bani ko mullak le hojik karam ina care to gani bodo dum mathang matang adum haijar ke go step by step hojik aham badam je har han hap ki ge ba har hap ti anda har hap si sigi maban jin nakna makhung maya jin nakna hapoi dei ne ba si gamla gari kam tumaina kokhat piraga matai ji da hap dei ne ba madakta tonga thamam bado nuai ta ba ge manam nambore sumaina kokhat piraga matungda to aina hunje hapcha dori ba har je je vermi compost ne go sana chemjari ne musung murga yam phajare chi dum haijara bane ai gi video da potash se organic potash ne go jine hunje maru yam oi je sina bone meal ne hunje hap to je sigi bone meal ji di hunje ma hap go hunje aya kanu nium da haijara bagi na ma puthok cha bane ba si na roi ba hunje hap to je si jo potash ne go powder form da lak pasina ising ya la ka ko do ba siga khena ba je si amu hap ki matam da 2 to 3 months chatai ne ba ado bu 4 months chat pas yaw go granules mong lak pa si di tha khuding gi kap ta ba ya de ba si kanu na ka ke tor kap tar ga de mahi joina mahi da ya la ga sing ya la kap tar ga de ahum lak na tra mari da kapi doi ne ba tha khuding si di adum kasam pa crop solution da phang bane ba sigi organic potash si de ado sigi si di ai mapan de chen ja bane ado sigi hunji august ni go august ida hap to ji hunji ahan bada di hunji sigi hai ji chauri je ahan bada di hap te ba si ahan bada hap bone meal ga compost ga tang da kaino da hap ki bane go mars da ado hunji si je hap ta doi ji si season lama da mari rak pa le ba sigi hai je ado sigi potash hap ta ga di mahai chuk mathang pala ko matam da chaw bangam de han bai jam chaw maga second round third round pala ko matam da mahai chi chung pikthare ba du mahai du chaw na bagi da ma si hap ta doi ni go si hap pa si tha ahum ka laga ahum la kum ba happy ba yai go adu ai ani rak te di hana hap cha de sigi dispose 50 gram ne go chawrak pa ne chap cha da go 50 gram gi sang ne baใช่จีอันนี้100 กรัมนี่นะครับจะด้วยจีออร์แกนิกโพแทสแต่โนไอ้กี่จีดารมกักทัลแล้วก็ทาริเนี่ยก็อดุมไอ้16 to 18 inch กี่กำลังได้50 กรัมอดุมหับใจก็ชีดีจาวรักปะกี้แต่โนนะฮะพี่เนี่ย100 กรัมเลยนะตินยังไม่เอาชิดตินยังไงอดุก็ชีดีกัมพูชีดีกิโลไม่กี่จังหับเลยเนี่ยก็sigi vermi compost da sigi potash sigi bone meal si khaji ti lo yaw jai ba ado chang di yam yaw da bai tare sida na nitrogen ne yam yaw ba compost se dum compost ka ha pa matam da mahai yam pan da bi da pan bu ngam ni ka noi na manaw ni hen ka no chat ka ni ba mana se sang na phajana la ka ni ba growth oina la ka ni ba compost ka sina matam nitrogen ne hen ba gi phosphorus ka potash ka si yam yaw da ba ge ado sigi bone meal ji di ai chahim da ani rakte hena sina de February and March natraga April da half kre go March da half ai natraga April da half ai March da half cha kre ba amuk mu October da half khini ba sei jina lai sat han ba mahai pal han ba stage pau da mana tau doi ne ba aduga potash na pal iba mahai du chaw han ba da thum han ba da mateng pang doi ne ba aduna hunji hai ji lai ba na sa laga pala lai bi stage di bone meal ja hapchin ba ka chukana de hunji March ta half ki baduna han ma pan gre aduga anirak suba ma pan laga mu pan ba hawra bane ba second stage pan ba hawra bane ba sida di vermi compost si kilo ma gi sang hap cha doi ni sida hoji half ki basina August half ki basina so half ro sida di October da mu habak toy ni October da di
ꯁꯤ ꯂꯩꯔꯤꯕ ꯑꯍꯨꯝꯁꯦ ꯂꯣꯏ ꯍꯥꯞꯄꯛꯀꯅꯤ ꯑꯣꯔꯒꯥꯅꯤꯛ ꯄꯣꯇꯥꯁꯁꯨ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯕꯣꯟ ꯃꯤꯜꯁꯨ ꯍꯥꯞꯂꯛꯀꯅꯤ Nào thế cái nó. ꯇꯧꯒꯅꯣ Nào mà nào thế cái nó. ꯀꯕꯛ ꯀꯕꯛ ꯇꯧꯔꯝꯒꯦ ꯅꯣꯡ ꯇꯥꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯩꯕꯥꯛꯁꯦ ꯀꯟꯁꯤꯜꯂꯒ ꯏꯁꯤꯡ ꯌꯧꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯐꯖꯅ ꯈꯨꯝꯖꯤꯜꯂꯝꯃꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯤ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠꯁꯦ ꯀꯤꯌꯔ ꯇꯧꯕ ꯌꯥꯝ ꯂꯥꯏꯕꯅꯦꯀꯣ ꯑꯗꯨꯝ ꯍꯥꯔꯁꯤ ꯑꯗꯨꯝ ꯀꯝꯄꯣꯁꯀ ꯕꯣꯟ ꯃꯤꯜꯁꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯖꯒꯥꯗ ꯑꯗꯨꯝ ꯄꯪꯐꯪ ꯐꯪꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯔꯦꯅꯨꯜꯁ ꯃꯑꯣꯡꯗ ꯂꯥꯛꯄ ꯄꯣꯇꯥꯁꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯀꯥꯏ ꯖꯒꯥꯗ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯈꯪꯖꯗꯦ ꯑꯩ ꯃꯄꯥꯟꯗꯩ ꯆꯦꯟꯖꯕꯅꯦꯕ ꯕꯣꯟ ꯃꯤꯜꯁꯤꯗꯤ ꯑꯗꯨꯝ ꯐꯪꯕꯅꯦ ꯐꯖꯅ ꯃꯥꯗꯤ 6 months ꯒꯦꯞ ꯂꯩꯔꯒ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯅꯤꯔꯛꯀꯨꯝꯕꯗ ꯌꯥꯝ ꯍꯥꯞꯆꯤꯜꯂꯗꯤ ꯕꯣꯟ ꯃꯤꯜꯗ ꯂꯩ ꯁꯥꯠꯂꯛꯄꯩ ꯃꯍꯨꯠꯇ ꯂꯩꯗꯨ ꯄꯥꯟꯕ ꯀꯩꯅꯣ ꯁꯥꯠꯄ ꯉꯝꯗꯕꯅꯦꯕ Mít thì nhí mít chăng cái nó. ꯃꯜꯆꯤꯡ ꯇꯧꯔꯝꯗꯣꯏꯅꯤ ꯁꯤꯅ ꯌꯥꯝ ꯀꯥꯟꯅꯕꯁꯦ ꯇꯣꯞ ꯁꯣꯏꯜꯁꯤꯡꯁꯦ ꯆꯣꯠꯂꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯈꯪꯁꯥ ꯁꯥꯀꯥꯟꯗ ꯁꯥꯕꯁꯤꯅ ꯈꯪꯇꯪ ꯀꯪꯉꯦꯕ ꯑꯗꯨꯏꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯒꯗꯤ ꯁꯤꯒꯤ ꯃꯜꯆꯤꯡꯁꯤ 2 to 3 inch ꯑꯗꯨꯃꯥꯏꯅ ꯊꯥꯍꯟꯕ ꯌꯥꯏꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯍꯟꯕꯗꯤ ꯌꯥꯗꯦ ꯐꯤꯕꯝ ꯃꯈꯥꯗ ꯄꯥꯟꯕꯗ ꯉꯥꯅꯨꯅ ꯆꯤꯈꯥꯏꯕꯩꯅꯦ ꯇꯧꯔꯤꯁꯦ Ui rồi anh tự. Asma. ꯉꯥꯅꯨꯅ ꯆꯤꯈꯥꯏꯕꯩꯅꯦ ꯁꯤ ꯐꯔꯛ ꯌꯥꯝ ꯇꯥꯕꯁꯦ ꯁꯤꯁꯦ ꯆꯣꯠꯍꯟꯗ꯭ꯔꯒꯗꯤ ꯀꯪꯍꯜꯂꯒꯗꯤ ꯌꯦꯟ ꯑꯃꯨꯛ ꯍꯣꯒꯥꯏꯈꯤꯗꯣꯏꯅꯦ ꯑꯃꯨꯛ ꯆꯪꯉꯒ ꯆꯔꯨꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯠꯆꯈ꯭ꯔꯒ ꯑꯗꯨꯝ ꯀꯝꯄꯣꯁ ꯑꯣꯟꯗꯣꯏꯅꯦ ꯁꯤ ꯁꯤꯖꯟ ꯅꯥꯏꯗꯕꯤ ꯄꯥꯜ ꯂꯩꯕꯒꯤ ꯄ꯭ꯔꯨꯅꯤꯡ ꯀꯩꯅꯣꯒꯨꯝꯕ ꯃꯁꯥꯒꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥꯁꯤ ꯅꯣꯡ ꯀꯪꯁꯨ ꯆꯨꯁꯤꯜꯂꯒ ꯑꯃꯨꯛ ꯀꯪꯕꯁꯤꯗ ꯃꯁꯥꯁꯤ ꯌꯥꯝ ꯀꯪꯕꯅꯦꯕ ꯁꯨꯝꯕ ꯏꯁꯇꯦꯖꯁꯤ ꯌꯦꯡꯉꯒ ꯃꯁꯥ ꯑꯀꯪꯕꯁꯨ ꯑꯗꯨꯝ ꯀꯛꯊꯠꯄꯤꯌꯣꯕ ꯑꯀꯪꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯕꯣꯟ ꯃꯤꯜꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦꯀꯣ ꯃꯥꯔꯆ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜꯗ ꯑꯗꯨꯝ ꯍꯥꯞꯄꯤꯕꯗ ꯐꯖꯅ ꯂꯩ ꯁꯥꯠꯄ ꯑꯗꯨꯝ ꯉꯝꯗꯣꯏꯅꯤꯀꯣ Nào. ꯃꯁꯥ ꯐꯅꯌꯥꯝ ꯀꯪꯉꯦ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯨꯡꯁꯥ ꯃꯥꯁꯤ ꯌꯥꯝꯗ꯭ꯔꯕꯗ 6 hours ꯅꯨꯡꯁꯥ ꯐꯨꯍꯟꯒꯗꯧꯅꯦꯀோ ꯅꯨꯡꯁా ꯐꯖꯅ ꯐꯨꯗ꯭ꯔꯒꯗꯤ ꯂꯩ ꯐꯅ ꯁꯥꯠꯂꯒꯁꯨ ꯃꯍꯩ ꯑꯣꯟꯕ ꯉꯝꯃꯣꯏꯕ ꯃꯍꯩ ꯐꯅ ꯑꯣꯜꯂꯒꯁꯨ ꯊꯨꯝꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯏꯁꯤꯡ ꯍꯦꯟꯕ ꯏꯁꯤꯡ ꯋꯥꯠꯄ ꯑꯝꯇ ꯌꯥꯔꯣꯏꯀꯣ ꯏꯁꯤꯡ ꯍꯦꯜꯂꯒꯁꯨ ꯀꯩꯅꯣ ꯇꯧꯅꯤꯕ ꯃꯍꯩ ꯄꯥꯟꯕ ꯐꯖꯅ ꯉꯝꯃꯣꯏ ꯌꯥꯝ ꯀꯦꯟꯒꯅꯤ ꯑꯗꯩꯗꯤ ꯂꯩ ꯁꯥꯠꯂꯒꯁꯨ ꯐꯖꯅ ꯁꯥꯠꯄ ꯉꯝꯃꯣꯏꯕ ꯋꯥꯠꯂꯒꯁꯨ ꯀꯩꯅꯣ ꯇꯧꯕꯉꯝꯃꯣꯏꯕ ꯂꯩ ꯁꯥꯠꯇꯣꯛꯄ ꯐꯖꯅ ꯉꯝꯃꯣꯏꯕ ꯑꯗꯩꯗꯤ ꯃꯍꯩ ꯐꯖꯅ ꯄꯥꯟꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯁꯤ ꯑꯗꯨ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯀꯦꯟꯁꯨ ꯌꯥꯝ ꯀꯦꯟꯅꯤ ꯃꯁꯥꯁꯨ ꯌꯥꯝ ꯀꯪꯅꯤꯕ ꯑꯗꯨꯝꯕꯗꯣ ꯊꯤ ꯑꯗꯨꯝ ꯀꯛꯊꯠꯄꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 2ꯒꯤ ꯆꯥꯡꯁꯦ ꯇꯣꯞ ꯁꯣꯜꯗ ꯊꯤꯟꯖꯤꯜꯂꯒ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯇꯣꯞ ꯁꯣꯜꯁꯤ ꯆꯣꯠꯂꯤ ꯂꯩꯔꯒꯗꯤ ꯆꯥꯏꯕꯤꯒꯅꯨꯕ ꯈꯔ ꯀꯪꯂꯤ ꯂꯥꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯝꯄꯣꯁꯀꯤ ꯃꯑꯣꯡꯗ ꯁꯤꯁꯦ ꯀꯪꯉꯕꯅꯦꯕ ꯆꯣꯠꯇ꯭ꯔꯤꯅꯦꯕ ꯀꯪꯂꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯂꯩꯔꯀꯥꯟꯗ ꯏꯁꯤꯡꯁꯦ ꯆꯥꯏꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯩꯒꯤꯁꯤꯕꯨꯗꯤ ꯆꯥꯎꯔꯛꯄꯒꯤ ꯑꯗꯨꯝ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯀꯥꯜꯂꯒ ꯆꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨ ꯒꯝꯂꯥ ꯃꯆꯥꯒꯗꯤ ꯑꯃꯨꯛ ꯈꯦꯠꯅꯩ ꯒꯝꯂꯥ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯗꯨꯝ ꯀꯥꯂꯦꯟꯒꯤ ꯍꯧꯖꯤꯛ ꯁꯥꯕ ꯃꯇꯝꯁꯤꯗ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯆꯥꯏꯕ ꯉꯝꯃꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯁꯥ ꯐꯖꯅ ꯐꯪꯍꯟꯕꯤꯕ ꯏꯁꯤꯡ ꯐꯖꯅ ꯅꯤꯌꯣꯝ ꯆꯥꯅ ꯆꯥꯏꯕꯤꯕ ꯑꯗꯩꯗꯤ ꯍꯥꯔ ꯇꯣꯏꯅ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯗ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯑꯃ ꯍꯥꯞꯄꯤꯔꯒ ꯑꯣꯛꯇꯣꯕꯔꯗ ꯍꯥꯞꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅ ꯄꯥꯟꯕ ꯉꯝꯕꯅꯦꯕ ꯀꯤꯌꯔ ꯌꯥꯝ ꯂꯥꯏꯕꯅꯦ ꯀꯩꯅꯣꯁꯦ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠꯁꯦ ꯑꯗꯣ ꯁꯤꯖꯟ ꯅꯥꯏꯗꯕꯒꯤ ꯑꯩꯅ ꯆꯥꯔ ꯁꯦꯝꯖꯤꯜꯂꯒ ꯌꯦꯡꯕꯅꯦꯕ ꯑꯗꯨ ꯍꯧꯕꯗꯤ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯄꯥꯜ ꯂꯩꯕꯒꯤ ꯃꯇꯝ ꯐꯪꯗꯕꯒꯤ ꯒꯦꯞ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯌꯦꯡꯕꯗ ꯍꯧꯕ ꯉꯝꯗꯦ ꯑꯩꯁꯦ Làm thúc mấy cái gì vậy? ꯌꯥꯝ ꯊꯨꯝꯕꯅꯤꯗꯦ ꯁꯤ ꯍꯦꯛ ꯃꯄꯥꯟꯁꯤ ꯁꯥꯕ ꯍꯧꯕꯗꯒꯤꯅ Sang bữa đây đâm thum mày bảo. ꯃꯨꯟꯕ ꯐꯥꯎ ꯏꯁꯇꯦꯖꯁꯦ ꯊꯥ 3ꯗ ꯃꯨꯟꯕ ꯉꯝꯕꯅꯤꯀꯣ
ꯌꯥꯝ ꯊꯨꯅ ꯃꯨꯟꯕꯅꯦ ꯍꯧꯖꯤꯛ ꯐꯖꯅ ꯃꯨꯟꯕ ꯍꯧꯔꯂꯦ ꯑꯆꯧꯕꯁꯤꯡꯁꯦ ꯂꯣꯏ ꯃꯨꯜꯂꯛꯂꯦ ꯁꯤ ꯃꯆꯥꯁꯤꯁꯨ ꯇꯣꯁꯦ ꯄꯣꯇꯥꯁ ꯌꯥꯎꯗꯕꯩꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯇꯥꯁ ꯌꯥꯎꯗꯕꯤꯗ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯆꯥꯎꯕ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯎꯔꯒ ꯂꯣꯏ ꯆꯥꯎꯕ ꯉꯝꯗꯦꯕ ꯄꯣꯇꯥꯁ ꯌꯥꯎꯔꯀꯥꯟꯗꯗꯤ ꯐꯨꯜꯂꯤ ꯂꯣꯏ ꯆꯥꯎꯕ ꯉꯝꯅꯤꯕ ꯍꯥꯔꯗꯣ ꯐꯖꯅ ꯄꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯤꯒꯤ ꯄꯣꯇꯥꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕꯅꯤꯀꯣ ꯁꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯞꯂꯛꯇꯕ ꯃꯅꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯃꯊꯪ ꯃꯈꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯥꯞꯇꯣꯏꯅꯦꯕ ꯑꯗꯣ ꯅꯣꯡꯖꯨ ꯊꯥꯗ ꯀꯥꯞꯄ ꯌꯥꯗꯕ ꯃꯇꯝ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯁꯤ ꯀꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯄꯨꯡ 10 ꯃꯅꯨꯡꯗ ꯅꯣꯡ ꯆꯨꯁꯤꯟꯈ꯭ꯔ ꯇꯥꯔꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯐꯣꯝꯁꯤꯗꯤ ꯑꯃꯨꯛ ꯍꯥꯞꯈꯤꯕꯅ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯃꯌꯥꯝꯗ ꯁꯤ ꯐꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯤ ꯀꯥꯞꯄ ꯌꯥꯏꯕꯒꯤ ꯑꯗꯨꯝ ꯑꯩ ꯁꯤ ꯎꯠꯆꯕꯅꯦꯕ ꯍꯧꯖꯤꯛ ꯂꯣꯏꯕꯒ ꯏꯁꯤꯡ ꯆꯥꯏꯔꯝꯗꯣꯏꯅꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯏꯁꯤꯡꯁꯤ ꯆꯥꯏꯕꯤꯌꯨꯀꯣ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯞꯈꯤꯕ ꯍꯥꯔꯁꯤꯡꯗꯣ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ